State asida thokliba irang asi Manipur kannabagi lan oidre, Fombal amasung Thambal kannabagi lan oina taure, Manipur kannabagi lan di miyamna thengnaduna laire haina, veteran politician Okram Joyna Fongdorakle. Imphal West ki Kawada Laiba veteran politician asigi mayumda, Nauria Pakhang Lakpa Assembly constituency ki ex-MLA, RK Anand yauna pangthokiba paugi mifam amada wafam asi fongdokhibane. Paugi mifam aduda joina makhatana tha taret helaklaba, irang asiga mari leinena, mahak masamak na luchingba miyoy marina saba kangbu amana, Governor Anushya Uikega unakhe. Governor ga unabaduda irang asi athubada state amasung center laingak na waroishina mapinaba amadi lesingani kunga mari dadi anauba chahi ge khudol oina Manipurda ingba tappa amasung chawkhatpagi maikaida chatpa chahi oihanabasu takshilamkhe loinana pumnamak asi India laingakta thabak oina onthokhanaba thabak paikhatbiyo haiba wafamsu thamlamkhe hairi Joina makhatana Governor da haiba wa asi India laingakta haibaga chap manai Manipurda thokliba irang asi waroishinama athubada piduna ingba tappa Manipur ama oihanba haiba asi Manipur amasung India laingaki mathaune Law and Order asi state laingaki makhutalai masida laingak amasung Chief Minister dagi shakti lauthok pikre haiba wafam asi amna laibak thibani haike Manipur dagi Assam Rifles thambana tragal thokibagi wafam asi cabinet mifamda khanaduna lepkadabani haiba wafam thamladuna adugumba wafam khanaduna thabak tawgadaba legislature singna Assam Rifles lauthokinaba Ashoka Hotel mamangda leplaga demand tawba haiba asi haunaba thabak natte masi yamna laibak thibani haike Tengnopal gi Laichau village manakta chahi nauriba naha yauna punna miyoi taraga humdoi hat khibagi thaudok adubo akanba maongda condemn tawraduna mihad asi ethnic cleansing amasung genocide ki mami tai hiram asigi matangda laingakna marik chumba report ama puthokpa chumgani haina joina laingakta hairakle Manipur thugai na claim tokpa Manipur thugai ge haribu kamu dana mantri yorga madigi logi yo paisa dana nomai pairaga koi kapta na pesi leiba statement mayam thoiba mayam je kalli si kanana no sondana praja lan sono haiba mayam siba sondana BJP ki mantri sing BJP ki government kan si only say is it not the government is it not the speaker is it not the BJP party moi kalli si kanano aduna ei chai to praja nadi thamoi sena lan sona chai BJP na lan sona basidi thambal ga phambal ga ne na chai chi angang tarom doi hat ki do madu ngana koina governor da hairam se madu ki matang da governor na chap chaba thina marik chumba report ama government gi porfam to koni buji babu de ina kan bad di government gi ma gi di leite na kali